Jiri Development Organization JDOgi Kuntaret Suba Mapok Kumon Thouram say JIRIBAM BABUPARA LEIBA Jiri Ima Meira Paibi Apunba Lup Jimpal Office Pangthokkhre Thouram Aduda JDOgi Founder Publicity Secretary Meira Paibi Chandra President Ilangwam Tewan Founder General Secretary Dr. S. Arun Kumar Mangang Founder Vice President Dr. J. Somendro Jimpal President Longjam Bimola JDOgi Founder Advisor Gates Janaki Amadi JDOgi Founder Member R.K. Novin Sanana Maru Ebamichulan Singh Oina Suryake Thouram adugi saruk ama oina JDOgi thaupuram balai khidraba thaumi singi mafamda kai khumnam utpa oina minute ama tumina lepkhe Thouram aduga mari lainana JDOgi founder advisor amasong JIRIBAM hanagi adaksha case janakina hai JIRIBAM yauna lamdam asigi tungan mafamda leiba CSO sing ase miyamna hauze punsin bangamde haina laurabasu lamdam asigi luraba tangkak singdade soidana punsilakani haibagi thajaba thame ngasidi JIRIBAM da leiriba miyamna asamda chatpa fawba kibagi phibamda lakle oirakliba phibam asida aikhoina kari tawba yai haibasi aikhoina khanabagi tangai fadaba lei amade aikoi puna leminaduna Manipuri apunba saktam kanbada thodang lominasi haikhe